Bajang tabir bu khoi pumna pu MS TV na taramna okchabaga loinana Rajesh Kumar na khurumjari ngasigi maroi pauda Manipur gi Chief Minister N Biren na Manipur miyamda ningol chakowagi yaipa paujal pirakli Saren keji lising ahum rom puthoktuna fish fair cum fish crop competition pangthokre Kakching District Yogasana Sports Association gi ahan bampok numit thoram pangthokre loinana Terrorism Gimayokta Indiana Yasinaba Tauroi Haina R. Ravindrana Fondokre Napung Pau Lobirasi Lamdam Asigi Chauraba Amadi Nuairba Kumhai Ningol Sakubana Lakpada Manipur Chief Minister N. Birena Yai proposal Pirakli Mahaki Pauzelda Chief Minister Nahai Ningol Sakuba Hai Kumhai Asip Manipur Gi Tha Hyangay Gi Nini Pan But Pangthokpa Lamdam Si Kwaidagi Chauba Kumhai Shingi Manungda Amani Namit asina masil maupa luhong kraba mama mapa singi marakta lainariba mari amuk hanna chesin halli kumhai asi maitai kanglop na pangthok pa oirabusu objecti atai kanglop singna gi marakta su pangthok nare haiki na sugumba nungairaba nungsi kraba numit asida singtam khaidana babung mapa punamangna mase masan sing mama singbu nungsi sanana sakchara ama saminraga kobiraga adugumba ishorgum labi laigum labi imasing isan sing ise sing adudagi punsi nungsangna laibaga si ingna sikna tapna aikoi amatta oina chimi tami naidana aikoi punna himinaba yananabagi blessing ado isan sing dagi ise sing dagi imasing dagi aikoi nupa oiba singna lahausi haiba numit asida gari thauba lambi satpa matamda speed tapna tapna satpidana asokapan yaudaba aduga ingna sikna Mabung mapa singi, mapa masan singi, masih singi. Apunba nungai minaba bor pina bagi numit ama ONC haidana haijaraga imayam puna mukta amukka hanna ima sing isan sing ise sing na khoi gi mapan dagi ngasi Manipur ingna chingna leiba aikoi ngamjare matam puna mukta aikoi bor pibiu aikoi lamjang biu haidana ningon chako bolak mari leina miyam dai yakha paujel supi Power Forest Environment Minister T.H. Biswajit Nasud Ningol Sakoba Kumaina Lakpada Yaipa Paujel Pirakli Namit Asida Luhong Kraba Mase Masal Masanupi Singsu Mabung Mapa Mama Mapa Nasa Kauduna Angam Kudol Tamnari Namit Asina Imung Manungi Mari Pagat Handuna Society Amagi Unity Amadi Integrity Promote Tawudasu Mateng Pangli Hari Nakal Maromda Chahi Amagi Manungda Amukdang Tok Paningol Oibi Singbu Mama Mapa Amasung Mabung mapa oibisingna sakauduna ngamjaba khudol piduna ningol oibisingna mabung mapa singda yaipa mangal piba ningol sakauba kumaina lakpaga loinana kuki sin mijo phurupki lorok batamgi kumhai sabang kutna lakpada lamdam sida khundaminariba kurup khudingmakki mafamda All Community Development Organization More Ekodom na yaipa mangal pirakli kumhai sing asina lakpada aikoi masel nungsi chanana amatu oibagi wakhalolda himinasi hari Ningol Sakawu Kumaina Lakpasida Manipur gi Governor Laganesana Manipur Miyamda Thoidokna Manipur gi Nungsijarba Isal Se Singda Yai Proposal Pijari Hari Ningol Sakawu Kumai Asina Mabung Mapa Mase Masal Mamaga Masanupiga Amadi Mapaga gi Marakta Tatna Thanaba Yadraba Nungsinabagi Mari Adu Henna Jasin Handuna Aikogi Samas Asida Apunbagi Saktam Sagatpada Henna Mateng Oiri Kumai Assisted Asigi Tongan ba community sing saruk yaduna aikoi masel nungsi chanana santi leina sakot pa puraknaba pangthoklasi hairi sahi khudingi hiangai gi ninipan ba the pangthok pa state asigi achoba kumai ama oirba ningol sakobana lakpada Thawal district leiba ima ibel ise isal Ningol oibising da district administration Thawal gi maikai dagi yai proposal pirak paga loinana district asida leiba yum amadi ka sanliba yumbu singda makhoi gi yumda thamliba mioi singbu ILP gi pass paibra haina sek
तौथोकपियु हाइना डिप्यूटी कमिश्नर थौबाल अहनथेम सुभाष IAS ना मियाम की पुनिंग चिंचिलकली ngasi डिप्यूटी कमिश्नर थौबाल की ऑफिस चेंबर द पांगमुइसिंगा फोंदोखिबदा DC सुभाष ना हाई निंगोल चाकौबना लाकपदा डिस्ट्रिक्ट असगी निंगोल ओइबिसिंगदा याइफा पाउजेल पिजरी लोइनाना तोंगान तोंगानबा हिरम कयादा थबक इंखांगीदमक मणिपुर की वांगमदगी डिस्ट्रिक्ट असिदा लाक्तुना लैबा मियोइसिंग अमदी मखोइबु लैननबा युम का सानलिबा युम्बुसिंगना थमलिबा मियोइसिंग अदु इनर लाइन परमिट ILP पास पाइब्रा हाइना निक्चिना यंगसिंदुना थंबियु अमदी ILP पास पाइदबसिंगना मनाक नकपा पुलिस स्टेशन सिंग नत्रगा डिस्ट्रिक्ट एडमिनिस्ट्रेशन की ऑफिस ता लाकलगा रिपोर्ट तौबियु करिगुंबा डिस्ट्रिक्ट एडमिनिस्ट्रेशन ना ड्राइव चथरकपा मतमदा ILP पास पाइरमदबसिंग थेंगनरबदी मखोई मथक्ता लोगी ओइबा अकन एक्शन सिंग लौखटकनी हाइना DC सुभाषना मियामदा अपील तौरकली टॉप अतोपा कारबार की मपालमदगी लाकपा मियोइसिंग सिजनबिरिबा वे थौबाल डिस्ट्रिक्ट की प्रजा पुनमक्ता इन अपील तौजनिंगबसी भरा संदोकपिरिबा मियोइसिंगना अखोई टेनेंट सिंगसी मनाक नक्पा पुलिस स्टेशन सिंग चटपीरगा पुलिस वेरिफिकेशन तौथोकपियु अदुगा अखोई ILP कार्ड पाइब्रा पाइदब्रा इन मखोई येंथोकपिरगा ILP कार्ड पाइरमद्रगदी परमिट पाइरमद्रगदी अखोई डिस्ट्रिक्ट एडमिनिस्ट्रेशन की ऑफिस DC ऑफिस थौबाल लाकपीरगा अखोई ILP कार्ड याम थुना पहनबियु हाइबसि मै अपील तौजगे करिगुंबा अखोई ड्राइव चथरकपा मतमदा ILP कार्ड पाइदबा मियोइसिंग अखोई भरा की युम सांदोकलिबसिंगना युम युम थम्बीरमगदी अखोई नियम की मतुंगिना अखोई अकन एक्शन लौखटचगनी हाइबसि मै ngasi थौबाल की प्रजासिंगदा डिस्ट्रिक्ट एडमिनिस्ट्रेशन साइट की तरफदगी थमजरी मालेम असिदा लाइना लाइचत कोरोना संदोरकपन मरम ओइरगा चही अनि अहुम नेक्थिजना हराव कुमै पांथोकलुद्रबा मतुंग हंदक चही सिदगी लाइना लाइचत असि संदोकपा हंथखिबदगी चही सिगी ओइना निंगोल चाकौबगी थोरम पाक छना पांथोकनगदौरी पांथोकदौरिबा निंगोल चाकौबा असिगिदमक मियामना पोचै लैननबा कैथेलदा चिकना चाइनबा ngамदना कानरखि ngasi कक्चिंग कैथेलदा पोट लैबा लाकपगी मी चिनखिबगी सक्तम अमा निंगोल चाकौबा खक्त नतना मथंग सहीदगी हौदुना इमोइनो इराटपा नमितसु फिश फेयर कम फिश क्रॉप कंपटीशन पांथोकलगनी हाइना फिशरीज मिनिस्टर हाइकम दिंगोना लाउथोक्रे वफम असि हयंग पांथोकदोरिबा लमदम असिगी ख्वाइदगी चावबा कुमहै निंगोल चाकौबा गा मरी लेनना इम्फाल ईस्ट की हप्ता कंगजैबुंगदा पांथोकलिबा फिश फेयर कम फिश क्रॉप कंपटीशन 2022 की थोरमदा फोंदोखिबनी स्टेट फिशरीज डिपार्टमेंट सिंधुना पांथोकलिबा थोरम अदुदा स्टेट असिगी डिस्ट्रिक्ट तरातुक्तगी लाकपा ngami चानीना स्टॉल चामगा 15 रोम हांगदुना मखल क्यागी nga सिंग मियामदा फंगहली मरु ओइना चीफ मिनिस्टर नौथंबम बिरेना मरु ओइबा थौदांग लौदुना बांग्लादेश म्यांमार अमदी इंडिया की अतै स्टेट सिंगदगी nga मसा लैदुना मणिपुर की मफम कयादा थादखिबा सरेंग केजी 3,000 रोम पुथोक्तुना हाइबा फिश फेयर कम फिश क्रॉप कंपटीशन दा योली लोइना फिश क्रॉप कंपटीशन दा अहानबा अनिसुबा अमदी अहुमसुबा मकोक मथंग तारबा ngami सिंगदसु मथंग सिना लुपा लाख अमा लुपा लिसिंग हुम्बुद्रा लुपा लिसिंग यांखै की मना पीगदौरी अमरोमदा हाइबा फिश फेयर असि लमदम असिगी येलहोंगा हाइबदी ngamu उकाबी ngaton पेंगबा ngakrana singba su फंगहली थोरम असिगा मरी लेनना सरुक याकिबा मिस्टर एस दिंगोना मखातारदुना मणिपुर असि ngaदा मिपान तांगबा स्टेट नि स्टेट असिगी मियामना चही अमदा मथौ तारिबा ngaगी चांग असि मेट्रिक टन 50,000 नि मथौ ताबा ngaगी सरुक असि मियामदा फंगहननबा डिपार्टमेंट ना होटनदुना लाकली हौकिबा सही 2023 की रिकॉर्ड की मतुंग इन मणिपुर की ngami सिंगना nga मेट्रिक टन 32 दिपुथोक पगमले लोइना चीफ मिनिस्टर की पायलट प्रोजेक्ट की मतुंग इन मेट्रिक टन 2023 फाव पुथोक ngamlamgadra haibagi thajaba leire amromda nga asi lamdam asigi sing tamda yamna pamna sanaba tatna thanaba yadraba chinjak oibana department na lumna loduna henna puthokna naba hotna ribani loinana mapandagi ate expert kaya तानबदा नतना स्टेट असिदा कौदुना प्रोडक्शन हेंगतनबा होटनरी अमरोमदा चीफ मिनिस्टर की पायलट प्रोजेक्ट की मखादा बांग्लादेश म्यांमार यावना इंडिया की अतै स्टेट सिंगदगी nga masa puraktuना sareng yokpada mai pak pangamle hojik fawda sareng kg 3 makhai taba fawba puthok pangamle adubu masa
लौननबा पांडमदा फिश फेयर कम क्रॉप कंपटीशन असिदा सरेंग अचौबा पुथोक्तबनी हाइरबा फेयर असिदा सरेंग ग्राम 400 दगिना केजी अमा फाव ताबा पुथोक्पा ngamle loinana lamdam asigi miyamna pamna chanaba ngari amadi utonga semnanaba phabonga mapandagi chenduna semnari adu department of state asida phabonga marang kaina puthoknanaba mityeng changlagani nga mela asi ningol sakoba kaktanatana mathang sahi dagi imoinu irat panamitasu pangthoklagani haiki minister na makha taraduna manipur asi nga puthokpada mafam saba state amani water body yam leiba state asida nga macha hena puthokpa yaba oibana department na thorang kaya leptana paikhatna ba hotnari amromda nga phaba da tilhak khida thadaba electric sinnaduna nga phaba tokna su Mr Dingona appeal tawki thoram aduda mayang info SC MLA K Robindro thangi SC MLA Premchandra Fisheries Director Ais Balkrishna Singhba masak nairba miyoi kaya su saruk yaki Chanda thumjaga mai leina lok ayuktana lokholakpa case amada chenariba MSPCL gi MD thamapan hena inquiry chatharabasu hujik phawa thabak puduna leiri haina MPCC gi legal department gi chairman Sanhojam Samacharan na phongdokre wafam asingasi Nungthil Congress Bhavan pangthok pau gi mifam da mahana phongdokhibani mahana makha taraduna Manipur Sarkar na corruption free drug free haibana singba mathang chawhat thorangi lokholakpa asigi matung ina legal department na corruption free asi kayam yamna mangjin thana sangchilibage amadi mangjin thana thinglibage haiba wafam khara tigatlubada panglakpa wafam miyamda thamladuna MSPCL MSPDCL ani thokna leiduna maigi phibam phagatna honari ani asigi MD ani lay MD amana distribution company gi thabak thorom sing pui MD amana power gi thabak thorom sing pui MSPDCL gi MD insert ki mathak to wathok Chandel power substation ama sabaga mari leinana thokiba thodok wathok lok ayukta na thigalak padagi aikoi mayam tare masi February thadagi chatharakhibani masigi thodok leingai marak asida MSPDCL gi MD Subhash Chandra su local paper amada crore chani gi che nabal leire haina thamlakliba asina taklibadi Manipur da electric wathok ase khumang chawchinna corruption leire haibsi hai dabangam loi lok ayuktagi matungina inquiry toringai manungda mahaki thabak thorom sing puba lepkadabani adubu thamapal helaba fawba puhanduna leire masida sarkar asina ngasi fawba karimata haidna leiramle haina su phongdokhi mahak tohulino aibani aduni mayota adum tohuli sina tai madudi February da thokiba recommendation adudagi February March April May June July August September nang October gi some last week of the month chawra thama pantri da lairabani na mangonda tadan tatawu matamda Mangungi press khada kari gumba khada phai I was weak karinda phati I was weak between the press amongst the press takrati to kamal di bese khujil orang yaubani I was say I go legal department na chinna da bamdi marandi lupa karor khada ki thoranda tha mapan isi idaba Dhoni the Telana by Gutuna Tadokuna Tambaise. It's a very wonderful again. Ngasi GD News Network Editor in Chief Seram Hirajit Singhna Thadorokpa Pau Amagi Matung Inna Jiribamgi GD News Network JNN News Agency Asina Manipur State Asigi Paumi Singbu Poning Thogatpa Amadi Mediabu Chawkhat Nanaba Hotnabagi Pandam da JNN na Paumi Singda Award Ani Pigdori Award Asi November gi tang kunda JNN gi 35 suba mpok kuman thom da lanthokani
Pigadoriba Award Asi Jiri News Networks JNN gi Chief Advisor su oiriba loinana BJP Manipur State ki General Secretary oibitanatana Manipur Building and Other Construction Workers Welfare Board Government of Manipur gi Chairperson su oiriba Kesar Kumar Singh na maki laikhidraba mapabung Kekrebam Sanaton Singh gi mingda Kachaba Award ni award asida sel oina lupal sing tara citation ama memento ama de sol ama su yauri award asi chahi ani lahiraga pigani award asigi damak Jiribam district tagi khwaidi phaba paumi ama di Jiribam district nattaba Manipur gi atai district tagi paumi amada award asi pigani award asibu piba yaba paumi manga nominate tawbina naba All Manipur Working Journalists Union Editors Guild Manipur Hills Journalists Union amadi All Jiribam Working Journalists Union da Cherol Thaduna Hijaki Basu Laikre award asi final paumi amamam Kananabagi process oina nominee manga adudagi JNN gi award committee na paumi amamambu finalist oina khangani committee gi warep na aroibu oigani hari Kakching District Yogasana Sports Association gi ahan mampuk nomit palan amadi association asina sinduna ahan ba oina pangthokiba District Yogasana Championship da bakok mathang tarba singda mana lantopui thorom amangasi Library and Information Center Kakching gi auditorium da pangthokre thorom aduda DC Thobal ahan them Subhas IS na athoiba mitung District Youth Affairs and Sports Officer Kakching Talem Chitaranjan amadi Manipur Yogasana Sports Association gi President Dr. Naurim Sauba loinana District Yoga Training and Research Association gi President Khatrimayum Mangi amadi Kakching District Yogasana Sports Association gi President Naurim Ibomsana Thormapu Singh oina saruk yaki Kakching District Yogasana Sports Association gi Sanaroi Singh na Yogasana gi tungan ba demonstration kaya utuna pangthokiba ngasigi thorom aduda athoy mithung ching na ahan ba Kakching District Yogasana Championship 2022 da makong bathang Tarkhraba Singh da Manha Singh lanthoki thorom aduda athoy mithung gi warol pirduna DC Thobal Anthem Subhasna phongdokibada India gi ariba matamdagi laraklaba yoga asi malayang yampham khudingna masak khanglaktuna International Day of Yoga palan tawrakpa amadi yoga asibu Yogasana Sports oina haplakpa asi aikhoigi chawthok chaningai ni laikai da leiba angang singbu yoga gi basic knowledge piba yaba program sing pangthok labadi Yogasana Sports ta angang singbu hena singchin bangamgani haiba wafam sing phongdokhi Prithivina United Nations recognize the say putting the yoga sibu recognize the International Day of Yoga ila city Prithvi Sinmatuna Pangpura Leva. Masidagi Hena India Machamo in a way Nuaya Gokla Vela Kaligana Koi kind of the village of Popolama city Prithvi Sinma Kuna Kambira Lavani Hibasi Papa the Yamuai the Kai Toraga Koi Anang Sin Sigi Equity summer vacation, winter vacation, like Ogomatamla, Equity Yoga, KMC Tobiraga, Alang Singa, Equity basic weather yoga, movements in say, Equity awareness, Lehan Viva, Amasun class, Obiraga, Makoi, Kazana, Taki, Tambiraga, Hena, Kumang Sokshalapa, Equity yoga, Sarani sports, Kumang Sokshalapa, with the Matia, Muigani and Patriotic Writers Forum PAWF Manipurna Manipuri Cultural Complex MCC Bangladesh amadi Manipuri Youth Forum MYF Bangladesh ka kusam naraga hayeng hianggi nini panba ningol sakoba numit asida Bangladesh ki ningol chani piba chani yangkai punna myoi chamri yangkai Manipuri Cultural Complex ta chakoduna Manipur gi iyong na saba Walam Singh Kudol Tamlagani Manipur Lenga ki PhD Consumer Affairs Foods and Public Distribution gi Minister L Susildro Maitai gi sponsorship makhada pangthok kadoriba ningol sakaw gi thoram asi mai pakna pangthok nanab gi damak Patriotic Writers Forum Manipur gi miyoi tarani pana saba khongbu ama ngasi ayuk Bangladesh ta thungkhre loinana ngasi nongthil pung ani makhai rom taba tamda PhD Consumer Affairs, Food and Public Distribution gi Minister L Susindro Maitai amadi Rajya Sabha gi MP Sinaja Walaisem basu ningol sako bagi thorom ase saruk yarunab gi damak Bangladesh ta thumkhre PAWF Manipur gi khongsat aduda PAWF ki thomi
Kayasu Saruk Yaki Kongchat Asigi Manungsana October Kunipanda Manipuri Cultural Complex da Manipuri Language, Literature and Culture gi Maramda one day international seminar amasu pangthokani. Seminar asida Bangladesh amadi Manipur gi scholar tararom na paper present togani loinana Bangladesh ki Maitai singna khundariba Banugans Bishogaon Dhamai amadi Siletna singba mafam singda su chatuna Maitai Isu inau singi maramda study tawrakani. Ngasi Kasas district ki Silchar da laiba Gandhi Bhavan da Malem Maitai gi asengba mayak jana hanbalub Assam amadi Maitai Yelho Mayak kanba amasung sandoklup Assam na sinduna Maitai Yelho Mayak amasung masigi matang da ngasi phawbad singhlakliba khongjang sing haiba seminar gi thoram ama pangthokre thoram adu Dr. Hijam Manjarna sponsor tawkibani ngasi gi thoram adu da Malem Maitai gi asengba mayak jana hanbalub Assam gi President Laisram Khogendra Maitai Yelho Mayak kanba amasung sandoklup Assam gi President Yambem Indra Kumar Bombay High Court ki advocate Sorok Khaibam Tarun Kumar retired professor ex Aishode Zoology Department GC College Silchar Dr. Hizam Babish Singha Apokpa Maruk Haunasang Maitai Leibak Mutum Gormohon na chingba Myoy Singna President amadi Gesop oina saruk yaki Asian Pancake Salad Federation gi miteng makada Indian Pancake Salad Federation na sinduna haukiba October gi tarik 13 dagi 38 fawba Indiana yumbu oiduna Share A Indoor Sports Complex Srinagar da pangtokkiba taruk suba Asian Senior Pancake Salad Championship amadi Senior and Master National Pancake Salad Championship da overall team champion lawrakraba Manipur gi Sanori Singh ngasi Imphal International Airport da thunglabada Pancake Salad Association of Manipur na sinduna masing yamlaba miyam ga loinana harau tayamna okre panbaya badi October gi 13 dagi 38 phawba pangthokkiba Asian Championship asida Manipur gi Sanori Singh na gold ama silver ani amadi bronze manga punna medal nipan lawrakkibani loinana October gi 13 dagi 10 phawba Srinagar da pangthokkiba Senior and Master National Pancake Salad Championship da Manipur na gold mapan silver ama amadi bronze ani punna medal tarani thoi logduna Manipur na overall team champion lawrakkibani amadi National Championship asida gold lawrakhraba Sanori manga Naurem Boinau Sinam Chingkhai Sinam Jivan Huidrom Bishan Thaunaujam Johnson Yaikhom Kiran Yaikhom Rohit Ahong Sangbam Sarjubala amadi Samjat Sabam Vidya Lakshmina tongan ba category da chatliba chahi asigi December gi tarik 3 dagi 32 fawo Philippines da pangthokkadirba World Beach Pancake Salad Championship da India gi mohot sinduna saruk yargani chatliba thasi 39 da Saraswati Institute of Management and Paramedical Science Pangagi Hostel dagi thiba khangthidraba matung asi baksang oina phangkiba ngangbam Elsezit ki asiba haksang imung manungda sinabiu amadi thodo asi matang da college asigi hostel gi mari leinaba sing kobiduna thigatpiu amadi postmortem tobiduna achumba langla langjil puthopiu haina Elsezit ki mase ngangbam ratnana phangdurokli hiramasi matang da ngasi Manipur Press Club ta pangthokpa pamoi singa unaba amada mache ngangbam ratnana makhata na hai thokliba thodok asi Singna ninga oi hostel gi mari leinaba singna semjen sajinba wahai kaya sinnaduna laikhidraba aigi ikwa asibu lana lamjingle haina phongdor paga loinana thokliba thodok asibu mari leinaba amadi leibak miyamna achum aran thidokpiu haina phongdorokli koino huji pamjari base ai inau nupa sigi asengba langlang langjing puthokpiba pamjai angang jing postmortem tawbiu angang je koi gi ju chumaina kana lei jena ko na ngang du bulam jaw so ka ta lei bu ko yeng mangam puli ko gi chana bim rei bani angang gi masa pa mi ko angang gi poloi ko ma gi ba tho mangam tong ningi adu bu angang gi aseng ba mani hana ko khang da ba chungya ya roi angang gi aseng ba khang ma tung da taw bani Manipur State Chumang Lila Council na Sumang Lila gi saknairba saisakpa longjam khamba maitei top upokpi Imphal West laibana laikhidabada state ki thakta
श्रद्धांजलि कत्तुना अवाब फोंदोकपगी थोरम पांथोक्रे थोरम असिदा सुमांग लीला काउंसिल की वाइस प्रेसिडेंट एल तोम्बा सुमांग लीला काउंसिल की अवार्ड कमिटी की चेयरमैन खेत्री जुगिंद्रो एनएसडी अमदी पीएच गुणचंद्र शर्मा लाइफ टाइम प्रेसिडेंट सुमांग लीला काउंसिल ना मिथुंगलेन सिंह ओइना अमदी सुमांग लीला बु नुंगसीबीबा आर्टिस्ट सिंह मेंबर सिंह ना सरुक याखी मणिपुर स्टेट सुमांग लीला काउंसिल की लाइफ टाइम सेक्रेटरी सोग्राकपुम हेमंत ना थोरम अदुगी तराम ओपगी वारोल थमकीबगा लोयना सैसक्प लोंगजम खंब मैतेना ngalingay matamda sumang lila kidamak kathok pirma kayabu singthaki khamba maitena sumang lila bu matam amada awangba thakta pukhatnanaba hotnabada achauba thodang lobiram ki haina phongdokna khi rajniti gi apikpa wakhalon gi yengduna malem gi oibada terrorism gi mayok ta lanthengnariba asida indiana yasinaba toroi haina United Nations Security Council UNSC da phongdokre Syria da pangthok liba UNSC की मीटिंग द इंडिया की UN द डिप्यूटी परमानेंट रिप्रेजेंटेटिव ओइबा आर रविंद्रना वाफम असि फोंदोखिबनी केमिकल वेपन्स सिजनबगी मायक्ता इंडिया न लेपली सीरिया अमसुंग द ऑर्गेनाइजेशन फॉर द प्रोहिबिशन ऑफ केमिकल वेपन्स OPCW ना यानाखिबा अदुना मरु ओइबा वाफम सिंगदा वारेप लौबा तंगाई फते हाइरसु महाक नमखा ताना फोंदोखि साइक्लोन सिटरंग ना सोहलबा बांग्लादेश की गामी कुन इंडियन कोस्ट गार्ड ना IGC न कनक्रे वेस्ट बंगाल की सागर आइलैंड की नॉटिकल माइल्स 90 लापा इंडो बांग्लादेश इंटरनेशनल मैरीटाइम बॉर्डर लाइन मनाक्तगी गामी सिंह अदु ICG न कनकिबनी लेबाक अनि की मरक्ते इनकिबा MOU अमगी मतुंग इन गामी सिंह अदु बांग्लादेश त सिनकरगनी हरि अक्टोबर 19 की नुमिदांग द साइक्लोन सिटरंग बांग्लादेश की गमखैदा हमजिनबा होरकी साइक्लोन दगी गाथोकननबदमक बांग्लादेश गवर्नमेंट ना मियोय मिलियन अमा हेना साफगदब फमदा पुथोखरबनी स्टेट मिनिस्टर फॉर डिजास्टर मैनेजमेंट एंड रिलीफ मोहम्मद इनामुर रहमान हाइकिबदा साइक्लोन मरम ओइदुना मियोय 12 सिख्रे युम लिसिंग तरा हेना मांगता हनख्रे लौपरी लिसिंग तरुक हेनबा सोहनख्रे मियोय मिलियन 9 हेनबदा पावर सप्लाई पीबा ngамहनरे हाइखि अरोइबदा मरोय पाव अमुहन्ना मणिपुर की चीफ मिनिस्टर एन बिरेन मणिपुर मियाम दा निंगोल चक्कोबगी याइफे पाउजल पिरकली सरें केजी लिसिंग अहुम रोम पुथोक्तुना फिश फेयर कम फिश क्रॉप कंपटीशन पांथोक्रे कक्चिंग डिस्ट्रिक्ट योगासना स्पोर्ट्स एसोसिएशन की अहान मपोक नुमित थोरम पांथोक्रे लोइनना टेररिज्म की मायोक्ता इंडियाना यासिनबा तौरोई हाइना आर रविंद्रना फोंदोक्रे मसीगिदमक्तदि पाउदम पिजब मता सॉल्यूशन जरे मेयंग ताबिरब ख्वाइ पुना पो अमुक हन्ना खुरुमजरी।